Hauzik ngasigi maruoiba pausing. Finance Department ke yaba yaudana Works Department ki sasinaba check na lupa crore kuntra mapani henbagi selfam kaithokre hari. Chief Minister N Birena Ukrul Town na kilometer taruk sangbalambi semgani haikiba amadi ima kaitil sagani haikiba du mapung phana thabakta onthok polushilakle. Hana leramba thajanadaba pumnamak thadoktuna punna sakhat minanaba hona minarasi haina Works Minister T.S. Bishwajit na haikre. Amadi Mikhal da Mai Paknaba Pre-Poll Alliance Tawbagi Mahutta issue the best of a political alliance Tawrasi Haina North East India Development Party na appeal Tawre. Kurumjare ISTB Pau Ming Tabirba Simutaram Nokchare Hauzima Pungi Pau Finance Department ke ayaba yaugana Works Department ke sasinaba check na lupa crore kuntramapan henbagi selfam kaithokre hade. Hiram Sigamari Lena Nangasi Numidang Wairam Congress Bhavan the Pangtokiba Pau Gimifam Amada MPCC ki spokesperson Hareshwar Goshamina Financial Year 2017-18 gi Aroiba Thada Nanghororoidabagi Matagum Sasinaba check kayana selfam singasi Loktokibani Finance Department ke ayaba yaudana Sasinaba check na paisa Loktokre Haibagi Principal Secretary Finance na Works Department ke Principal Secretary da Haukiba April Tang Anida Aiba Cherol Amathake Zerola sida sasinaba check na lokthokhiba selfam sing amuk hana hanjilaknaba palle amaromda thodosigi matangda April gi tang amada Imphal Police Station da thigatpinaba aiba cherol su pishinke magna makhatana paliba lenga gasina corruption thingani haiduna makhau pongna laure masigidamak anti corruption cell su linkatuna maralaiba apikpa staff kayabudi chairak phanghali achawa selfam kaya lana sizinaba officer singbudi kangkhatuna thamle Finance के Principal Secretary Vinit Joshina, Works के Principal Secretary da Iriba Cherolasina, Lengagasi Corruption Tauri Haibagi Chap Saba Kudamni, Masina Taba Atopa Selfam Kayasu, Tongan ba Department Kayadagi, Loktok Lamgadra Haibagi Chingnabale. Hiramasida Independent Body, CBI Gumbada, Sinaduna, Kupna Tizil Haningi, Lengagasi Miamgilan Tum Matpa Lengak Am Oire, Masana Kangna Chief Minister Moral Ground Pam Thadopu Haike. Higher Paisasi, public money actani, Miangi Prazagi Paisani, Azumba Prazagi Paisasibu, High River March Financial Year Lord Pasida Nangorizo Matagum, Check Royal Authorities, Lan Sinaga, Kaitum Bagi Port say, Yamna, Livak Tivani, Hajan Tanzani, Gumatong, say, Mami Makok Samnadava, Neomnity Latava, Department Amaga Pongadava, Tong Sing Assisum Tatarapata Lisangzina, Manipur Prazagi, Apavo Oiroi, Mangzabu Egani, Haibu Pumsisu, I have not Tamzari. Amaramda Congress Party ki Secretary Organization ki Thaupuriba retired IPS S Banaubina Handak Manipur Rifles ki custody dagi nongmai mangkiba Hauzik paliba lengak asi yaude haiba yaroi niyongi matungina sifai nongmai thambagi store asida hapta amada ahumlak check tawnanabagi rule lei karigumba battalion amadagi battalion wangmada duty da sizinanaba khulai puthokpa matamda store da leiriba in charge aduna yamna kupna yengsilaba matung battalion adugi CO da amuk thaduna khulai puthokpagi ayaba pe Asigumba halakpa matamda su hanagum check tawduna store da khulai singa du thamlaba matung store in charge aduna CO da amu khangan bane hauzilai riba lenga gasina CO singda maral thangjin basina loiba yaroi home minister su oiriba chief minister N Biren su hiramasida maki maral su lei haike koina hojik phawda phangjaba pawda hojik phawge koina prima facie evidence haiba tare koina masida phangba kanda leiri department ge mantri sing se Naming Noi Topo Huno or Haiden Hune Paumatare. Adana Handaki financial year Lucilapisida, Mars financial years ki market Tankutam to Lovisida, Hubum Toposi, who is a Hune Pau de Aquina Tai. Masibu Sumitra Lalidra hanging at the Nasi decanoring at the Chio in the Tole. Interministerial corruption, she highly lay Revisida. Adi Moral Punamakidi, Makadali Moral Tainur Viaroi, Akogi Mako, Viriba, Chief Minister Happy. Punamak magi daitone. Maram de Shunani, Adanani, Masanani, Masurani have yaroi. Mingon the Aina Tang, Yaluruga Tangsi, Aina Yanmanate, Kutna Yanman have yaroi. I don't mind to Chief Minister Ubiriba, Honorable CM Sapina, Aigi Itonate, Finance Department Marani or Works Department Marani, Haiba, Sidat Madu Yaroi. Aruga, no Mangi Matang to Siogi Marani, Harga Yaroi.
फॉर्म पूरी सी साहब ने ओइगनेन खली मधुदु सुमा रिजाइन तो हम थोए Chief Minister N. Birena Ukhrul Town da kilometer taruk sang balambi semgani haikiba amadi ima katil sagani haikiba adu mapung phana thabakta onthok pat ushilakle Ukhrul Town gi kilometer taruk sang balambi koilas thaduna semgani amadi Ukhrul Town da ima katil ama sagani haina Chief Minister N. Birena mamang sahi gi April gi tang 13 da Ukhrul da chatpada miyamna harau tayamna okiba thoram amada Chief Minister na wasakiba adu mapung phana thabakta onthok tuna lambi sembagi thabak lushin kre amadi ima katil sem sabagi tabaksu zada marfudra hena loshilakle atuba matamda sabalo shinduna miyamda kushinaragani hairi amaromda numit kharani gi mamangda media da Chief Minister N. Birena Ukhrul da lambi semgani haikiba adu karimata sembre amadi katil sagani haikiba adu su tabak amata paikatre haina fonglokkiba laikhrabani amaromda Ukhrul dagi tadubi faubagi National Highway Infrastructure Development Cooperation Limited na lambi sembagi thabak kumang sokshin dabada tangkhul naga contractor long na pen daba phongdukre lubasigi musing na pawmi singa loina na kilometer chama 19 sangba lambi asigi phibam yangsinkre ingcholi singani tara taruki October 28 ta lambi asi semna bagi work order piduna tha 19 fawbagi manung dat ushingadabani lambi asi talui dagi kilometer yankai mathoi fawbadamak semle masigi manung da kilometer mari kha koilas thari lemhauri ba kilometer yankai dagi humra fawbagi saruk handakta thabak haukibata ngairi tangkhul naga contractor longna mari leinaba agency na thabak phajana sudaba amasung thabak thinthabada pendaba phongdokpaga loinana mari leinaba authority na hiram sida yangshinduna atuba matama sida thabak asi loishinaba pungning sangshile 2016 October da work order issue tawraga hujik phaba just 4 kilometer koilas thari bise ekwen finding lawi second da 50 to 70 kilometer mashisu 2710 2016 da work order issue tawre hujik phaba work progress karishu lete recently hobida ngari thapakse tangkunna ka contractor long na work quality su pen bendre 18 ban chana ka hujik phaba thapar loi da bise yam nungate hana leramba thazana daba pumnamak thadoktuna punna sakhot minana ba khona minarasi haina Works Minister T.S. Bishwajit Nangasi Ukhrul ge Somdal Village da leiba Bau Malal Hall da Luita Fanit ki thoram da phongdukre thoram aduda Ukhrul gi DC Dr. Harmit Singh Hanagi Minister Kashim Ruiba su sarugya ke lamda madugi miyamna harau tayamna Works Minister T.S. Bishwajit pu okay thoram aduda Minister Bishwajit na makatana haikibada chaliba thasigi manungda Somdal Village da maining thina phangana ba 33/11 kV substation ama saragani miyamna Somdal dagi Toloi fauba lambi satok chashin tawbada khudong sanabagi lambi ningthina semna ba work program da haple athuba matam da semba horagani haike khal ta pakale besu mi jingde le besu mi adu khena ba bu singde le mi na jingni kowe tamda le mi na tami hai chada le the mi lakani adu ba koi marakta sometime koi fataba element koi makhala kusuman koi ba koi marak saida koi natam koi da communication gap le besu maram ba koi marak he class ba sina maram ba koi marakta development ye amadi tapat rangi thinda che masimo phadagi nuai ta ba ma la thimni ha jima imjege tungda minister na sirui jingda chatuna sirui festival pangthokpham yangsinki minister na paumi singda April 16 tagi haugadoriba festival asigi sem sariba sing maruina parking lambigi phibam amadi miyam tinpham singi hauzik oiriba phibam yangsinbani haike festival asi tawdaba April ki tang 16 tagi haugadaba asidagi akoina masida kare award apa natraga tourism department na विक्रे है DC ने पाउदमे अदुबा अखोगी फिदल्दी की साइड की लंबी की थोंगी अदुगा मफम असिदा पार्किंग की करी अवार्ड को लेबु इंस्पेक्शन तौरकान द मसी प्रजा की कन्वीनियंट ओइना अदुगा अखोगी सतोक सचिंदा नुगाना बिदम मफम असिदा एक्शन जबला Mikhal da mai pakna ba prepol alliance tobagi mahutta issue da best toba political alliance tawrasi haina North East India Development Party na appeal tawre
तेरादा लेबा पार्टी असगी ऑफिस ता पांगथोकपा पावगी मिफम अमदा सेंट्रल वर्किंग कमिटी की वाइस प्रेसिडेंट एन विश्वजित ना वाफम असी लाउथोखिबने हौजिक ओइरिबा पॉलिटिकल की फिबम की मतंगदा सेंट्रल वर्किंग कमिटी की प्रेसिडेंट एन समरजित यावना कुपना खनरबा मतुंगदा पार्टी की फिरेबसी लाउथोकपने स्टेट असिदा लेरिबा पॉलिटिकल पार्टी सिंगना अनोबा थर्ड फ्रंट अमा सेमनबा अमदी लाकदौरिबा मिखलदा माई पाकननबगी प्रीपोल अलायंस तौननबगी दमक चंगसिलिबा असे पार्टी असिनासु पुकनिंग थौगटले अदुबु स्टेट असिदा हौजिक ओइरिबा मियामगी पुंसिरोल अमसुंग सेक्यूरिटी दा फोंगना सिंगरक्लिबा इशू कया असि नाथैदुना थमलगा सुपनगी मिखलगी दमक माई पाकनबा गवर्नमेंट पाइनबगी अलायंस तौबनदी मियामगी याइफगनी हाइबा पार्टी असिना उबंगमदे पॉलिटिकल पार्टी सिंगना खेनबा अमत थमदना लंदम सिगी इशूदा अपुनबा ओइना अलायंस तौरसे लेबाक की ओइबा इशूदा हेना लुमना लौबंगमद्रबदे लेबाक की थबक तौबा थोरकपनी हाइबा वाही असि पंदबना फगने मपालमगी मियोइना लंदम सिदा नोंमा कांगदना हुरान चिंथी तौबतन नतना लंदम असिगी येलोमी सिंगदा सिंगनबा मानबा थवोंग सिंग असि लंदम सिगी सेक्यूरिटी दा साउना किहलकपा अमनि हाइना लरोइदबगी मरम लेते मसिदा पुन्ना थेंगना मिननबगी मतम यौरे मरम मदुना लंदम सिबु कोनबा पाम्बा पॉलिटिकल पार्टी खुदिंगमकना निमित 3 निगी मनुंगदा अचेतपा फिरेब लौमिननबगी थोंग लाउना पार्टी असिना हांगनि हाइखे नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP ना खोंगफम चेतना लेपचबगा लोइनना लमदम मसीदा लेबिरिबा लमदम मसीबु कनबा पाम्बिबा पॉलिटिकल पार्टी खुदिंगमकना नुमित 3 निगी मनुंगदा ngasiदगी हौरगा अचेतपा फिरेप अमा लौमिनबगी थोंग लाउना हांगजरी अमदी पिबिरकपा वाखलोन अदुमक तरामना ओक्चरी नुमित 3 निगी मनुंगदा ओइरक्लिबा फिबम अदुगी मतुंगिना नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP ना करी करम खोंगथांग लौगदगे हाइबदु मियांगी मफमदा लाउथोकचरके रिजर्व फॉरेस्ट एरिया दा आइन काइना लम खोपसिलकलिबसिंग अप्रैल तांग 10 दगी तकथोकपा हौरगनी हाइना फॉरेस्ट एंड एनवायरनमेंट मिनिस्टर टी श्याम कुमार ना फोंदुखरे ngasi minister na ma ki kendra da paikaliba sakot thorang kaya gi phibam yengsin bada wafam asi phongdokibani national highway gi imphal yairipo ki ngarian reserve forest manakta lanai mioi amana kaira wangkhemdagi meter chama yang khairom national highway kaktatuna lambi samjilakliba asi indian forest amadi manipur forest ek ki makada FIR ama lokalagani lambi asi semlap matamda forest official sing yarum labadi makoi gi mathakta su FIR lokhatkani haike अदो सेलाइबा सिकाकपदा येंगागा एक्सेलरोम दबा फॉरेस्ट ऑफिसर सिंगसु मदुजु ngसा एफआर तोबद यावगन अदो रिजर्व फॉरेस्ट लाइबा सागली खुदिं मक्सिदी अखोगी सिदी वार्निंग तौना सिमदी लोइनबा अखोगी सि अप्रैल गी अंते तराई मतुंदा लोइम क्लियर तौरने मणिपुर लाइबा रिजर्व फॉरेस्ट जगह सागली म्याम सिमदी अमरोमदा अंद्रो संथई नेशनल पार्क की मनिंग थंगबा नोमाइजिंग चिंगी खालोंग अमदी महादेव चिंगी मखादा लैरिबा थेल असि हौजे हौजे ग्रीन इंडिया मिशन की मखादा उ चारकया थादुना टूरिस्ट मफम अमा ओइना सेमगतले मफम असिदा इम्फाल नहारुप पांगोंगदगी समनगदबा केबल कार चही अनिगी मनुंगदा लोइसनबा ngamnanaba thabak paikhatpa हौरगनी केबल कार असि मपुंग फाना पाइखटपा ngamlabadi इम्फाल दगी अंद्रो फाव चटपदा मिनिट 10 की मनुंगदा यौबा ngamlagani इम्फाल शहर अमदी लोकताक पाट की निंगथीजरबा सक्तम कयासु केबल कार असिना उबा फंगनगनी हाइके खोंगचत अदुना इम्फाल ईस्ट की ngarian चिंगदा थारिबा किहोंगी फिबमसु यंगसिनके खोंगचत अदुदा फॉरेस्ट डिपार्टमेंट हॉर्टिकल्चर डिपार्टमेंट अमदी बैंक की मरु ओइबा ऑफिशियल सिंगसु सरुक याके मिनिस्टर श्याम कुमार ना मखाताना थमोई सेंगना थबक सुजरिबा मियोय सिंगदा बैंक की कानाबा फंगनगनी बैंक नसु फील्ड चतुना बैंक की लोन की खुदोंसाबा फंगननबा फील्ड चतुना कुपना नैना हनिंगे संघगी येंगलगा बैंक की लोन पीबा सरकार असिना यारोय लौमिना लोल फंगननबा सरकार असिना होनगनी मणिपुर की डिस्ट्रिक्ट तरुकता कोल्ड स्टोरेज तरुक साननबा लुपा करोड़ तरुक की सेल्फम नैरे इम्फाल ईस्ट की थंबालू मार्केट मनाक्ता हौजिक सारिबा कोल्ड स्टोरेज असिसु थानी की मनुंगदा लोइसिनदुना थबक होलगनी हाइके लागाना सिगे क्वेश्चन मैम दो दीपा मैम कोई कोऑर्डिनेट तौरगा सेम कांदा अदु मसाना दु टूरिज्म है कना तौना सकी लेना दरगाह साग नते लमदमदगी फजब अखोई प्रकृति की फजब मैम प्रिजर्व तब नेचुरल ब्यूटी मैम मैम लोई उरकान मद अखोना खर मतंग मांगल अतोप अखोई खुसेम यादब मागी फजब मैम अखोना मधु प्रिजर्व तब गापीब हेना अखोना मधुने अखोई मालम टूरिज्म मैप यावदे Pantubi Group of Companies की Vision 2025 Classic Grande पांगथोखरे तोरमदुदा Senior Citizen for Society की General Secretary लाइश्रम सदानंदा
Poirei Lemarol Mena Paibi Apun Balup ki President El Memchobi, RBI ki General Manager Oiramba RCP Singh, NABARD ki General Manager Oiramba Sanamani Yambem, COSEM ki Chairman El Mahendra Amadi Pantobi Group of Companies ki Managing Director Thokchom Hemo Singhana Maru Oibmi Singwena Saruk Yaki. Thokchom Hemona Bijan Asigi Makada Lamdam Masida Complete Financial Amadi Housing Solution Hauragani. Kaitel Pambi Ima Singda Arriva Mawongda Selgi Kudong Saba, Hena Piba Kitabak Sing Anobu Mawongda Panganba Hauri Haiki. Let's do something for the sake of this hours that Manipur, mainly in the field of financial sector, in the field of employment, and the most beautiful place in the world, Haiba Wakalondo, Adugi, Bijan do let's do our duty from today itself, from this moment, Haiba. It is my extreme humble request to the mainly very talented youths of this our state Manipur. Prithvi ki oina mental health ki problem asi Manipur da su masigi saitheng phangdaba natte problem asi leitanaba honaminaba ki matam oire haina Health Minister L. Jantakumar na ngasi lamphel pata leiba Indian Medical Association ki hall da pangthokpa National Mental Health Survey in India 2015-16 ki dissemination workshop hawdokpagi thoramda haikre. Thoramadu Health Services ki Director Dr. K. Razo, Additional Director Dr. S. Manikanta Amadi, Psychiatrics ki Dr. R. K. Lenin Susarukya ke. Director K. Razo na NGO Amadi Lanain Lup Kayana Bharat Sarkar ki Paikalagliba Survey asida tengbang pibiu fongdo ke. Minister L. Jantakumar na yum da mental illness person lairabadi haidokpada ikaiba thadoktuna makoibu laying na basangsilagliba survey asida mateng pangbiu aikoi punduna mental illness control tongna ba honamina se haike Telegraph Pausegi Imphal gi Special Correspondent Kellen Thokchom na lekidabada All Manipur Women's Development Forum Siva Sena Manipur State Tara Hai Konjil Mahamadan Social Youth Club Lining Thausana Mahi Sanapung Personality and Talent Development Organization Lok Jana Shakti Party Manipur State Unit Northeast Dialogue Forum NIFCO IPSA All Manipur Women Social Reformation and Development Samaj People for Animal Manipur BJP gi Treasurer Robin Blackie, JSC for Construction of Agricultural Land, Wetland and Grassing Ground na awaba fongdo rakle. Isam gi founder member amasung advisor oiramba Kellen Thokchom na lekidabada lubasina awaba fongdo kre. Mak na Manipur miyam gi damak tongan ba lamda tawrama thabak sing mention ba ngamdana lehuragani hairi. Hauzi aten mabre am talokchiri. Kaidowino kanano kaigino kaidobiyo masi pumna loi lebide gari ahan maga tongba ngamdrone khura laga tongni khaliba namai doi kaidro senbun puthoga leibidi ngamdra senbun puthokna leiba ngamdrasu Imphal Finance ta salo ai jo ahan ba lei ngamdana Imphal Finance tagi loan oine lori Imphal Finance na nongbu manung gari loan lobu yabni tong chapa pijeri adom na pam makal gari kudingma lobu be yabni. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April, for details please contact Combined Tutorial Office, Sagolwal Moirang Lerak Machil, Bus Parking Imphal. Quick zone gidi Tatis College di. Mambal suma pang kuding jamane yo suma ngaro pista salabrina. Ado suma takta superlink footing gi offer me amon piri sidi. Baz electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Lengsin Biraksi, Chairauba Mari Lenana, Directorate of Handlooms and Textile, Government of Manipur Sinjaba, Chairauba National Handloom Expo, Lisingini Taraganipan, Ida Inumit, March Kitang Kuntradigi, Nilakuti de Leba, Urban Hatta, Hokdoksare, April Gitarahum de Fava, Chatazagadaba Yongi Mela Asi, Miam Nami and Tabida Nabakanganjari, Paujenjariba, Directorate of Handloom Textile, Government of Manipur. Hakchangi labor solakpadagi producing attaba, hakchang choktarba. Tumma chaba yaraktaba khong hama nungairaktaba singidabak amatta naraba upaidi Jolib syrup amasu Jolib capsule would change sinabiyo.
ब्रेक मतुंग में मुतराम नोक्चरे मखा ताबा पाउदा अफबा लंबी अमदा लाखन्नबा हौरकलिबा अंगांगसिंगबु इनोवेटिव आइडिया पीबा मतम ओइरे हाइना एजुकेशन मिनिस्टर टीएस राधेश्यामना ngasi SCRT दा पांगथोकपा थोरम अमदा फोंदुखरे SCRT न्यू दिल्ली ना सिंधुना हंदक पांगथोकिबा ऑल इंडिया चिल्ड्रंस एजुकेशनल ऑडियो वीडियो फेस्टिवल अमदे Information and Communication Technologies Melada Award kaya phanglakba State Council of Educational Research and Training SCRT na phanglakpagi harau tayamba phongdokpa thoram aduda All India Radio Imphal ge Station Director Dilip Mayangbam SCRT ge Director Dr. Amina Kumari susarukya ke Minister Radheshyamna Education yaudabadi karimata kanaba phangba waraba matam oibana angang singda matam ga chunaba mawongda takbi tambibagi tangai fadaba lai haike Artistic no mind to bigo no ko south ki tune lo ko gumba ari kan wada ye north ki tune no copy ta oi sai to ko gumba sigum bagi cut and paste ki lai se see what we need now housing ke koi dakar lai se innovative oi ba dreamers ana wakal to ko ma upai thi ma solution thi ma adu we need to produce good human beings Langthawal Kendra gi manungda water supply scheme mari leirabasu praja singda thaknaba afaba ising ngasi fawba mapung phana phanganba ngamdriba se 2020 fawba gi manungda afaba ising mapung phana phangangani haina PSCD Minister L Dikhona Langthawal Kendra gi manungda leiba water supply scheme sing yengsinbagi khongsat phongdokre khongsat aduda Kendra gi MLA su oiriba Consumer Affairs Food and Public Distribution Minister Karam Shyam yauna official sing su sarugya ke Minister Dikhona makhatana Mathau Taudraba water supply scheme sing ningtina Mathau Tauhanduna ising phangalagani Hauzik war putting the tabak chathari prepaid system da ising pibagi trial mai pakna chathari haike issue si pipe ne pipe si kona deba department su kana hona ba Hauzik si system chu lai central gi scheme da adida pipe si masha gi oidri dum atupa da chu pipa ya daba but we have put up proposals already additional ibne so otherwise also akoi kana minister ga akoi department natraga planning da additional fund to akoi pursue ga sidi take up to the because yam choba yam important oiba area ne adugo huji isin fund ba yam noite but will take up surely will take up and akoi can I want to Consumer Affairs Food and Public Distribution Minister Karam Shyamna Maki Kendra gi praja singda afaba thaknaba ising ningthina phanganaba mari leinaba minister ga thabak paikakadoriba asida Maki maikei dagi pangba yaba mateng pangani haike Langdawal Kendra da ising thakpa phangde haibadu gi concern engineer singa puraga chaurok pa saktam ama uhannana bagi satpa khongchat ni aduna aina thajabada minister na sungchoi choidana waliba mayam se fulfill tohlakane haibagi thajabalai Beti Bachao Beti Parao mission asigi makhada nupi singda thogliba crime kaya gi mayokta santigi pauzel pina naba khongjom sapamay lekai dagi chingtham ingo chagi mazanupa JI ingo bi chingthamna Delhi fawba cycle da pauzel puduna chatkadaba khongchat ama ngasi MLA P Brozenna kangla dagi lamthakre MLA Brozenna JI ingo bi chingthamna nupi singi mayokta thokliba miot minegi mayokta chatliba khongchat amadi Puriba Santigi Pauzelasi Bharat Pumbada Sandokpa Amadi take the Kaidaba Orishanu Haike. Say a Quayam Punamak Nishida Swangam Yaudabu or you had in the best wishes Pizari. ZI Ingobina Manipur Datanatana India Gim from Kayada Nupi sing the Togliba crime sing Hanta Hanaba Kongsadasi Setpani Haike. Manipur is a sum Yoxalakwa no Magisum and Kalapa. A hoina poise Imaleva Manipur the Pokoni, Imaleva Kidam the Kaigum, Taramagasi, see that you see having Wakalon the Tarokoni. Manipur University Library Manakta D Readers Koba Book House Mahangdu Kre Book House Aduda Social Science Kamari Lainaba Larikaya Manipurgi Mahiroi Singda Fangangadore Book House Asi JN University Delhi Amade Tata Institute of Social Science na Maru oiba thodang logduna book house asi hangdukpani asilarang singi maikei dagi ISTV news ta phongdorakpada Manipur da phangdaba lairik sing hairiba book house asi da phangangani lairik mak natrabasu xerox copy oirabasu apamba lairik khudingmak phangangani hairi mamangi government hauziki government ki wafam thadok second MR court room dagi mang kiba nongmai sing adu kupna thezilaga chenaba sing matik saba cheirak piba pami haina Shiv Sena Manipur state na phongdukre
ngasi babu parada leiba Shiv Sena gi office ta pangthokpa paumi-singa unaba amada party sigi president M Tombina makha taraduna yamlaba nongmai mangki haibasi party asina angakpa poi paliba government asina NIA da sinanaba honariba sidi thagatle thaudoksi taraina lodabana chumgani nong khara hek chubaga iroi sembadagi uripok area da nambul turel gi isingna awaba nanglibasi koknanaba itihasik oiraba thong nambol bi asigi saktam di kaihandana ising ningthina senthaba ngamnaba matamga chunaba mawongda semgatnaba party asina appeal tawke Haining Subam Thongamba Elias Thoigi Misigi Asengba Langla Langjin Putopiu Haina Rim Smoke ta Laktuna Khongjang Sangshin Kre Ngasi Nimit Marini Suraba Phawba LJ Educare Center da Laikhidraba Thoigi Misi Lautuna Raga Hatpani Maramaduna Achumba Langla Langjin Putoktriba Phawba Asiba Haksang Laure Haina Rim Ski Mok ta Khongjang Sangshin Ke Laikhidraba Thoigi Apokpa Ice Roshana Boarding Center gi Mapu amasung Laiminariba Mairoi Singi Imung Manungna Maki Masanupa Thoi Misigi Asengba Langla Langjin Putokpada Mateng Pangbiu ngasi sangshiliba khongjang asi kanagumba amatagi mayokta sangshinba nate masagi misigi asengba Langla Langjin khangan binabani haike yam pendeba ai isa makatani isa nupada ai di luwe ai isa jaina asayam chong thanjabani boarding sina isa na khwaidagi top sele isa sina ingo da haima le baba ai like phabagi ai gi roommate sina ingo da yam karan tai ingo da yam no item phawi na mabu mabin da hawi le ingo da hawi le adu ai isa ngak tani moi kaim khalu ni mo khana kan ai ma da ai adum tang like ta pa ga da khanjin le aduna masigi chingna ba ingo da yam le manan na ai ta singna asum do putopada ga mengi site joi pahaningi adu ga lai bai le basing gi site joi ta singna masi thik aningi Singjamai Okram Lekai da leiba LJ Educare Boarding da April amada Mahiroi Thongamba Elias Thoi Laikhidabada Youth Amateur Welfare Association Singjamai Okram Lekai EC Singjamai Oinam Tingel amadi SEDO Sapam Lekai na awaba phongdokli haina ngasi Singjamai Leisangtem Lekai da leiba Yawa Club ta pangthokiba paumi singa unabada club singa sigi mihu singna phongdokre Yawagi Secretary L Nawina Thaudok sigi matangda achum aran thibada club singa sina mateng pangani loinana semkiba JC dasu mateng pangani adubu achum aran thidringai da social media amadi mob justice oibadi tawiganu loinana lekidrabagi post mortem su tawbiduna achumba khangnanaba honabiu haike khoi club mari gi makai dagi akhona thamjaning nibadi misi sigi akhoi thogdo sigi achum aran thigatpada akhoi club mari sina sabsana akhoi cooperation pijagani masi ING oina akhoi police na natragana akhoi misi sigi mayokta siamliba GSC na akhoi maram chaba demand da sangelakpa khongjing chingdasu akhoi kala mari sina dum phungphana sawgasagani tawutabu asumaran sapsana puthok chingai da lana lamjing bayaba akhoi social media da pangtha thagat pirakpa aduga mob justice oibayaba lana lamjing duna akhoi mob justice na singba ek tawbadi masi tawbiraktanaba akhoi kala singa sigi maikai dagi mayam punamakta akhoi nolungna ningsingjari Mahiroi nupi masada molest tawi high school gi van thoba mi ama ngasi tera lokrakpam lekai da mi kharana faraga police ta sinakre mi adudi lamboi khongnang khongdagi Irom Rakesh kawi hari Thawal Police Commando Madi Kuntaruk Suba Sam Rifles na Muhammad Janaf Khan alias Naba Kauba Chahi Kuntra Mathoirum Suraba Yaripok Changam Dabi Mathaktagi PLA gi mi asi Yaripok Bazar dagi fare hari Haukiba Chahi December Manga dagi Litan Police Station gi Manung Chanba Litan Bazar dagi Mangkiba Yangmi Haurei ngasi fawba thiba khangdana leiriba asigi maram pinaba JSina Chief Minister gi pungning singshile Manipur Press Club ta pangthokpa pawgi mifam amada JSC gi co-convener Dominic na Yangmi Haurei Litan Bazar dagi sakhangdaba mi kharana khul dagi masanupi ga punna phakiba dagi masanupi di nongan bada thadorkhraga mahak ngasi fawba thiba khangdana leiri Litan Police Station da case ama registrar tawrabasu ngasi fawba mari makong khangre hiramasida Chief Minister na miyeng changbiduna athuba matamda putokpina batakshile information whether he's alive or dead, and we request earnestly the government of Manipur to look into and do the needful. Measles amasung rubella vaccine ani thokpa nate maitai muslim gi khenaba hidak pura I haiba aranba wakalol thamduna hidak kapthoktabana tungda angang singda mangjagani haina Manipur State Minority Commission gi chairman Dr. Burhanuddin Said na phongdukre social media da haujuk sathariba vaccination campaign asiga mari leinana
अरानबा पाव कया संदोकलिबगा मरी लेनना हतादा लेबा पब्लिक हॉस्पिटल दा पांगथोकपा पावगी मिफम अमदा वफम असि फोंदोखिबने थौरम अदुदा फैमिली वेलफेयर की जॉइंट डायरेक्टर टी.एस. नंदकिशोर एडिशनल डायरेक्टर अब्दुल्ला अमदी यूनिसेफ की कंसल्टेंट सुसरुक याके जॉइंट डायरेक्टर टी.एस. नंदकिशोरना इंचोलिसिंगनी कुन फावदा मेजल्स मणिपुर दगी मुथतनबा अमसुंग रुबेला दगी सादा मरफुद्रा मंगा ngaktoknanaba campaign asi sathabani nimit kuntrani asida angang singna hidak kapthokpiu haike Cheer Borhaudina vaccine ase Muslim gi ama Maitei gi ama haina thokpanate social media da mioi kharana aranba pau sandokliba si thajabiganu laina kaya dagi ngaktoknanaba hidaga si kapthokpiu haike brown color se masi nuksa mangan changdanaba protect tonanabani manung dagi se sigi yansin matamda slightly brownish angakani madu masagi original ni aduna ani thokte Muslim da kapana amani ada atopa gair Muslim da kapana amani haiba adugumba wrong concept to subnat nate madu ki guarantee ai bijari Jain Manipur Dance Academy linkhat kiba chahi humphumari mapung pharak pagal loina na tha sigi amadagi chatar kiba foundation day thoram ngase kaina dal pangthukre thoram aduda academy sigi pradhan guru oiramba S Thanil Sangit Natak Academy awardee M Kamini Kumar academy sigi director L Upendro Sharma su saruk yake thorongi sarugamo oina natya sankirtan nitya rasna chingba thoram sing pangthokhe National Medicos Organization and Seva Bharti Manipur Amadi Tamil Sangam Morega Kusamnaduna Dhanavantri Seva Yatragi Sarukam Oina Lemna Laying Bagi Kiem Ama Ngasi More Ward number 3 da Laiba All Community Welfare School the Pangthukre Kem Aduda Dr. Kunmanga Amadi Paramedical Staff Tara Mangana Sarukyake School gi Mahiroi More da Laiba Tongan Tongan Bamyo Sing Amadi Myanmar dagi Myoy Kaya Laktuna Laying Ke Darkaroi Bahidak Langtak Sing Su Lemna Piki National Medicos Organization ki Vice President Dr. T.S. Naran Babu Singhana KMC tongan tongan ba mafam singda lagliba tang manga fawba pangthukani haike Bisnupur District ki Manung Chanba Ward number 5 da leiba Kwakta Municipal Council ki Chairperson Muhammad Meheruddin Amade Ward number 9 ki Councillor Muhammad Abdul Karim na Councillor sigi Vice Chairperson oiriba MD Naziruddin ki mathakta media ki khutangda thamlakkiba wafam sing yumpham yaudabani haina ngasi Kwakta da leiba Councillor sigi office ta pangthokpa paumi singa unabada phongdukre ngasi gi paumi singa unaba aduda Councillor sigi Ward number 3 ki Councillor Muhammad Abdul Salam Ward number 8 ki Councillor Minarjan Amadi Ward number 9 ki Councillor M Betombisu Sarukyake Vice Chairperson Muhammad Naziruddin Haikibada Councillor sigi Chairperson Muhammad Meheruddin Amadi Councillor Muhammad Karimna Congress Bhavan da pangthokpa pamusinga unabada Vice Chairperson na soi saduna resignation pisin ki haiba asi semjin sajin ba wafamni mahakti sumnatagi makoina thajilakiba resignation letter adu mahaki receipt sign tawraga council gi executive officer da thadakhibani Muhammad Abdul Karim na mahaki maikaidagi resignation letter pikiba leite haiduna executive officer da pislakiba chithi adugi paukum piraknaba haikhrabasu ngasi fawba paukum laktabasina makoya si masana mara leire haina takchare lagliba tang mapan phawbagi manungda sengdoraktaba tarabadi ain gi obe action lokhanaba sem sare haike Manipur Pradesh Youth Congress Committee ki Thaupuna Nabad Naresh Kumar bu President Vice President Dalai Semba Kangujam Amadi Jenta Sapam Khankre Tongan Tongan ba Secretary ki Thaupuna Nabad Miyoi Taramathoi su Khankre Mars ki tang kuntra gi numidang pung nipalom taba matamda pripak ki lanmi Sanglup Red Army gi Satet Supna Taret Suba Battalion da Thokiba Laibak Thiba Thodok Amada Lanmi Sanglup Asigi Sergeant Major Thauba Elias Laithangbam Kabosa Mitei Sahi kuntra mangarom suraba mi ase punsi ki aroi baya hip tan kre haina pripaki publicity officer Department of Publicity and Propaganda achobuna thadorpa cherol amana khangalakle cherol asina makha taraduna laikhidraba thauba asi hairangoi thong Jagannath achoba lerakta leiba laikhidraba L Raj Kumar Singh amadi apokpi laithangbam ongbi Memsa Devi gi masanupani haire mahana laikhidabada pripaka masung masigilan mi Sanglup Red Army na thamoi sokna nungai taba phongdokre haire Sergeant Major Thauba Red Army gi Taranipal Suba Military Basic Training Phanglaba matungda Sergeant Major gi thakta leiduna Red Army gi Thauba singna sinaba thabak thoram ngakna chatpa haiba inba matauda pokning changba amadi sinakiba thabak thoram sing mapung phana pangthokpa ngamba achangba Red Army amani lamdam asigi nat culture da lupchaba
जगोई की लमदा अंगांग ओइरिंगाइदगी हौना थवाई यावजरकपगा लोइनना साना खोटनाबना चिंगबदसु थवाई यावबा मरुप अमनि हारि मागना मनुंग मतम चादना लेखिदबदा रेड आर्मी की मेंशनबा ngamnaroidaba achouba ahoba ama lehoragani सर्जन मेजर थौबना लेखिदबदा इमुंग मनुंगना नंगहौरिबा अवावदसु प्रिपाकना सरुक यारे मा की थवाइना इंगना चिकना मपुगी लेकोलदा याताब ओइरसनु हाइना चेरोलसिना मखाताना हाइरि People Action Committee Against Brutal Killing of Province Sanamgi Mihut Taram Humdoina Saba Mihut Kangbu Amana Chief Minister Nongthomam Biren Unaduna Mishi Asi Atubamatamda CBI da Sinanabagi Takshin Kre Mihut Kangbu Aduna Atubamatamda Cabinet Mifam Amakauduna UP gi Chief Minister Amasung Union Home Minister da Takshin Duna CBI da Sinanaba recommend Taunana Takshin K Chief Minister na UP gi Chief Minister Aditya Nath Yogi ga telephone da Waris Hanaba da KSC CBI da sinari haina confirm toroke mihut kangbu aduna KSC Allahabad da High Court ta thengnana ba state ki ukil ki kangbu amasu sembina ba takshin ke sahi taru khakta ngairi bi nupi masa amabu nupi oibigi ikai khumnaba mangan khibagi mayokta phobok chok bazar da miyamna wakanifam chatakre lamdam ase Noma Kangdana Nupi Oibi Singbu Hantana Yengba Pigliba Ngang Singda Pauba Nataba Mieng Yengduna Satarakliba Patabilita Sing Tingu Saudoxida Senariba Mioi Matik Saba Chairak Piu Makoi Bukanagumba Amatana Sagat Piganu Haina Davi Taure Lagiba April Taramatoi Fauba Satagada Ihang Area Cookie Students Association Manipur gi Kuntra Suba Sahi gi Thorom Amasung Sports Meet Ngasdagi Ukrul District ki K Molel Khulda Hokre Haudopagi Thorom da Kangpopi ADC member Thangkam Lufe K Molel gi Chief Haupu Haulai Icham gi Joint Secretary TS Hamjit Susaruk Yake Ihang area da Watliba government na yang sindana leidiba mafam sing mengkhanaba government ta takshin bada Icham na angam mating pangani haina Hamjit na phongdoke Kulgi Haupu Haulaina, Infal dagi kilometer humpurom lap na leiba mafam asigi lambi thong ana layeng amadi mahima singi lamda miyeng changbiba watli haike Fisalon sa tawduna masana masabu tabak pizariba nupi oibi singda matam matamgi oiba India government ki scheme singi kanaba phanganabagi damak moirang kendragi manungda leiba fisabi singi census Aadhaar card link tawduna online registration tawbagi thoram moirang thana lekai mandop ta pangthukre Development Commissioner Handloom Ministry of Textile gi Makada Kavidata Management Service MLA Office Moirang Amasung Moirang Municipal Council ga khusam naduna Kendra sigi MLA P Sarachandra gi Makada chathabani campaign asida phisabi lising tara homdoirom registrar tawnana ba pandam thamle mamangda chathaki ba loya lamgi saruk singda lising tararom registrar tawkhre hairi National Program for Control of Cancer, Diabetes Cardiovascular Diseases and Stroke ki Makada NCD Cell CSC Wangoina Sinduna Nomagi Oiba Palliative Care gi Matangda Community Level Orientation Workshop Ama Wangoi Bazar Community Hall Pangthukre Haudopagi Thoramda Wangoi Kendra gi MLA O Lukhoi MO in charge Dr. N Sushila Senior Citizen for Society Wangoi Chapter gi Secretary W Basanta Susarugya K Hauzik Sanabagi Pau Lobirase Ngasi Sanabagi Pau da Laikhidraba Nongmai Tem Naba Singh Memorial First 11 Men's Volleyball Tournament Thamna Pokpi Youth Walker Club na Sinduna April Taramathoy dagi taramanga Fauba Bisnupur gi Thamna Pokpi da pangthuklagani Sarugyaningba Club Association Singna April Nipan Fauba gi manungda form All Manipur Volleyball Association gi Mapal Kangjibungda leba office natraga club asida pisinba yagani hairi Pune da Mars Kulumdoi dagi kunmari Fauba pangthokhiba IBBFF Mr. India Yankai Nipan Suba Senior National Amasung Taramde Suba Women's Fitness da Gold Medal Lauklaba Sanaroi AMD Awaz Khan ngasi Muslim Council Manipur amade All Manipur Bodybuilding Association na Imphal Airport ta harau tayam na okre
April 28 kunmapan fawba pangthokadoriba International Wheelchair Fencing Championship ta saruk yananaba khalaklaba W Sodeba MD Riyas amadi Ningombam Gitanjali ahum championship ase yawba chatnanaba government amadi miyamna mateng pangbiu hairi Manipur Press Club ta pangthokpa pawgi mifam amada State Platform of Disabled People Organization Manipur gi President MD Yunus Khana International ki thakta pangthokpa championship ta Manipur dagi yawnaba khalakpa ase handaki ase tharaga marirak sure mamangi ahumlak khalakpadadi sel leitaba maramna chatpa ngamkide adubu handaki ase de soidana yawba ngamnanaba government amadi miyamna mateng pangbiu haike Lagliba tang taruk tagi nipan fawba Haryana gi Faridabad ta pangthokadaba kuntra taruk suba National Yoga Championship ta saruk yanabagi damak miyoi nifu mangana saba Manipur gi yoga team ama ngasi Manipur State Yoga Association gi Chief Advisor Asem Ibotombina Palace Compound gi lamthakre Cyril Youth Development and Sporting Organization Sinduna Chatarkiba manga suba Open 5-a-side Knockout Soccer Tournament ki winner AKKSA Kaksin Kunong Oikre ngasi sanakiba final match ta AKKSA na MYC Cyril Mangjilbu goal anisno da thoike Maitei Council Morena Sinduna Eastern Science School More Ground da Chatarakiba Summer Football League ngasolution kre ngasi final da Sarairongba Hainong Mokong Leikaina Mongyamba Premnagarbu goal ani amada thoiduna mai pakre Luisin bagi thoram da SDPO More Sandeep MCM gi President M Thoiba DSP Commando TS Thomas Muslim Council More gi President MT Jalaluddin Susar Yake Haryana da handa pangtho ki bakun maris ba National Thang Ta Championship ta medal laba sanaroi mapan okpagi thoram ama Naran Saina da Ireima Lamaba Sporting Association amadi Women Development Association na pangthokre Moirang Leba Diligent Public School da tamba mahiroi mapan asibo harau tayamna opagi thoram school authority na supang thoke Moirang ya koibada harau nungaiba phongdopagi khongsat amasu chatke Makatana sanabagi pau boy ning thojamdagi fangbigani Manipur Tennis Association gi meng makhada Imphal District Tennis Association asinduna thasi gi tang ani degi nupamasa amadi nupimasa tennis sanaroi humputara na saru yaduna Imphal District Tennis Association gi tennis complex sathariba sahi tramri makhagi nupamasa amadi nupimasa gi national ranking aita super series tournament ki ngasi sanaki ba nupimasa gi singles ki match singda manna yumnam agubu bindayarani na joshibu paramparana dugarbu Sharmina Jacobu Anjanina Khanderwalbu Anuksana Durgan Shibu Durgan Sina Anukskabu Perikna Mohantebu Amadi Parina Liubu Maitibu Biduna quarter final Sankre Nipi Masagi Sanakiba Metsinda Natna Larjulabu Majumdarna Tausenbu Nilu Swamina Bhattarsaryabu Kuresina Atreyabu Dasna Hegribu Obrena Yapenbu Waganina Nirajbu Amadi Haubam Busanna Gogoibu set Anisino da Mighty Piduna quarter final Sankre Amaramda Nipimasagi Sanakiba doubles ki match tana Y Agu Amadi and Charmi ki Zurana Nispota Nahanda Sera Amadi El Bidiarani ki Zurabu set Ani Amada Mighty Piki Nipamasagi doubles ki Sanakiba match tana Mazumdar Amadi Obren ki Zura Pamai Amadi Busan ki Zura Bhattarsarya Amadi Biki ki Zura Redi Amadi Beda Pali ki Zura Hegar Amadi Atresia ki Zura Malholtra Amadi Raghu Bansi ki Zura Ipen amadi Tausin gi Zura mai paktuna quarter final Sankre Mari Shuba MCA W Pralhad Amadi W Ramananda Elite Cricket Tournament ki ngasi sanakiba match ta SCCC Singamaina Blue Hawk Kurai Bomaiti Pikre Manipur Cricket Association na sinduna mamang thagi February tang taramari degi tim tara na saru yaduna luang sangbamgi luang pokpa cricket stadium na sathariba Mari Shuba MCA W Pralhad Amadi W Ramananda Elite Cricket Tournament ki ngasi sanakiba match ta SCCC Singamaina Blue Hawk Kurai bu ran humpu mapal na maiti Pikibani SCCC Singdamagi Sanaroi Gajendrana Bol Marfu Humdoida Ran Humputra Mapal Lauduna Man of the Match Taki Sathariba Tournament Asigi Haying Stadium Masida Trau Kwa Kaitelamadi Force Khetri Gauga Sanagani
RK Person Developers Private Limited sponsor Torga United Veteran Football Association Manipur Mapal Kangjibung Sinduna Tha Sigitang Amadagi Team Taramapan Grumari Tona Kaidoktuna Impal Mapal Kangjibung Chathariba Anishuba RK FD Shanghai Trophy Veteran Football Championship ki ngasi sanakiba ahanba match da BSA Sora Amadi AMYFA Yaripok goal ani sanaduna draw satkre match asida BSA Soragi Sanaroi Abdul Hakim da match conduct tokiba referee na match ki yankai shuba minute yellow ka utki championship asigi ani shuba match ki sanakibadana FBFA Uyumpokna BB Farm Kaisampatpu goal ahum sinoda maiti bapikre match asidasu FBFA Uyumpoki Sanaroi S Bobida match conduct tokiba referee na yellow card utki Mari Suba Plate Cricket Tournament ki ngasi sanakipa match da UCC Uripokna YUC Moirang Porelbu Maitiba Pikre Manipur Cricket Association Sinduna Mamang Thagi February tang kulhum doidagi tim kunma thoina gurmari tongna khaidoktuna Langthabal Public Ground sathariba Mari Suba Plate Cricket Tournament ki ngasi sanakipa match da UCC Uripokna YUC Moirang Porelbu weekend Nepal da Maitiba Pikibani ngasi sanakipa match asida UCC Uripoki Sanaroi Raghavana wicket mari amadi ball kuntra mapal da run taramapal lauduna man of the match taki sathariba tournament asigi haying ground asida model club singa makha amadi CDC soibam lekai ga sanagani Kasikhul Youth Library and Sporting Club na sinduna tha asigi tang ani dagi team tarani toina group mari thongna khaidoktuna club asigi ground na sathariba ani suba men's village open volleyball tournament ki ngasi sanakiba ahanba match da RYC moidang pokna SYSC Sangai Thelbu set ahum sino ani suba match ki sanakibada makhia mayang Imphal na KYLSC team B Kasikhulbu set ahum sino ahum suba match ki sanakibada SYC Satudaina ISYDO Kurkulbu set ahum ama amadi mari suba match ki sanakibada makhia mayang Imphal na NYDC Khaidembu set ahum ani da maiti bapikre Ani Suba T Subol Memorial Veteran T20 Cricket Tournament ki ngasi sanakiba match sa Sem Khagem Palina Napsa Kha Imphal bo maiti bapikre Manipur Veteran Cricket Association na sinduna tha sigitang ani dagi team tarena grubani thongna khaidoktuna Oriental College amadi Model Higher Secondary School ground sathariba Ani Suba T Subol Memorial Veteran T20 Cricket Tournament ki ngasi sanakiba match da Sem Khagem Palina Napsa Kha Imphal bu wicket mapal da maiti bapikibani Sem Khagem Paligi Sanaroi Bobina wicket ani amadi ball kuntra nipal da run nifumari lauduna man of the match taki hayeng ground asida model club singa makha amadi YWCL Langthabal ga sanagani Tim Kunipana group mari thongna khaidoktuna mamang thagi tang kunmanga dagi singamai sapam lekai da sathariba Mari Suba Wainam Charlie Memorial Men's Open Day and Night 5-a-side football tournament ki ngasi sanakiba ahanba match da Swat Waikhom lekai amadi Manipur Student Federation goal ani sanaduna draw satkre tournament asigi ani suba match ki sanakibada Night Club Kawana Deni FC Hairopu goal ani amada maiti bapikre ahum suba match ki sanakibadana LSIC amadi Zone FC goal amata sanadana draw satkre Thagachari Makata Pauda Ngasinomagi Oiba Ingasagi Pau Environment Directorate State Climate and Weather Report ki matungina ngasigi khwaidagi sakiba Celsius degree kuntra truk dasmik suino mapal khwaidagi ingba Celsius degree ani dasmik yakai manga Nuksite yawa ising menelgi sang maximum dasada sama minimum dasada tramapal dasmik yakai teret oike Ngasigi nong suki pagi sang suino dasmik suino mari millimeter ni. Hauzi bada maroi bapau amukana. Finance Department ke ayaba yaudana Works Department ke sasinaba check na lupa crore kuntra mapani henbagi sanfam kaithokre hari. Chief Minister N. Birena Ukrul Town da kilometer taruk sang balambi semgani haikiba amadi imagatil sagani haikiba adu mapung phana thabakta onthok polosh lakle.
हाना लेरंबा थाजनदबा पुमनमक थादोक्तुना पुन्ना चाखटमिननबा होटनमिनरसि हाइना वर्क्स मिनिस्टर टीएस विश्वाजितना हाइक्रे amade mikalda mai paknaba prepol alliance tawbagi mahutta issue da base tawba political alliance tawrasi haina North East India Development Party na appeal tawre ngasi goina dia STB na pizza paw mata solution jare mieng tabiri ba singbo mukahanna kurumjare